Miss Pauda Ming Tabiri Basung Yunam Anuradha Bine Kolona Krumzari Housing Maruiba Pauda Security Forcing of Kutonabada United Cooking National Army Gather Mari Sire Home Affairs ki Union Minister of State Bandi Sanjay Kumarna None District Apakaliba Sakotrang Singing Singkre Isang namaram po oiduna uwapa mayong na kraba tongzo kendro ke imong chamriga kunipanda rally materials ingin tokre. Dunia na Telangana da roli amana bus amada Thompson magi thawdu drama padsede. House of Cops na bizere. Indian Army 21 Special Para Commando amade Assam Rifles ke punba tempa amaga kutongnabada su tongnabada yaudaba ko ki militant group United ko ki National Army UK NAK kedar mari sere asokpa kedar amana phare kutongnaba ke thawdo ka se Sorsampur district ke Hanglai police station kon ba Kanpi village da ngase ayoka angan ba pung mari rom taba adwai da thokibani image paudam na phangba pauda Kanpi village da leba 36 Soba Assam Rifles amade Special Para Commando ge apunba kambu amada India lenga ka suspension of operation da khuyek pinadaba UK NAK kadar singna ayuke pung mari adwaida ambush chatar kebani security kangpuna khot handuna nakal anike marakta ayuke pung taruk taramdai phawa akan bamong da kothongna ke Loinana security forces Maikai dege drone bombing fawa sataduna akan bamong da khot hanbada UK NAK kedar mari sirika ama soke soglaba kedar aduso phawangam ke hairi Thawdoga da security personnel singda aso apanda yaukibra haibudu de kangbangam dre hairi adupo source amage matung ena Kanpi village da UK NAK kedar Taratare romp yum amada sangjapam lauduna leiring ada special commando amade Assam Rifles ke kangbuna koishilaga nongmai kapsan mani hairi Marakasida thawdok thokleba mafam padudai Indian Army yauna Assam Rifles amade ahenba security force sangsenduna operation sathaki adubu makhatana thoidokpa mipa mipundi yaukhide hairi loinana ngasage thawdoka aduda lekidraba UK NAK kedar mari adusu Indian Army ke helicopter da Sorsampur fawo putoktuna district hospital Sorsampur da postmortem ge damakta thamkhre hairi Indian Army na landa selagtuna UK NAK kadar mari hatkiba thawongka adu yaningta bapungdoktuna ngase ahing nongyai dage hayang ahing nongyai phawa toten sadan lauthokre lebasagi Department of Home Affairs na thadorpa cherolamana hairi Sorsampur ge Khanpida mi kharana security forces ka kusam naraga tumduna leiba UK and age kadar mari nomaina kaptuna hakit bagi thawang adu khwaidage kan mamong da kandem tawi komjali singani kulumdoge mege tangka homdage thurakhiba irangna maram oiraka singda chenduna lairakibani ipa ipu sange haktak dagi singe saruk sing tampak kapunslaga state ama sembage wafam yaramde adupo sanglaba matam asinumsi chanana lemina rakhibani Hanagi Chief Minister and Birena Luchinglaga komjali singani kulumdoge me thadage ethnic cleansing satharak padage Isagi lam amasung miyam ngak senna bagidamagta tangai padana kulai pai kibani ngasi phawa khunai amade Indian Army ke mayokta pamdaba thawang amata chathakiba leite hairi Miyoibada yamna kiningai oiraba sathiraba laina makhalla ama oiraba cancer laina bo miyamda hena gyan tanaba amade khangana bagi pandamda cancer awareness camp pre-detection camp ama yimbi macha high school da kaksange campus da thasage tang mangada paktholagani hairi Together in fight, together in life, haiba pandamda pangthokadoriba medical camp ase cancer survivors of Manipur kasomna DHS NCD Shell Kaksing amasung Carnicos Cancer Hospital ga puna khusamnana sinduna Delhi Mitei Coordinating Committee Mitei Yumpam Charitable Trust amade Ideal Pioneer Club kaksingna matenga pangduna pangthokadabani hairi
Game asida passenger registration ayuki pung nipan dage hauduna nungthenge pung tarani thoi pauba tawgani aduga layanga chathabana ayuki pung nipan dage adubaga hauduna numidang warange pung ko ohom pauba satagani hari game asida routine blood test makhando oriba hemoglobin CBC blood group and RH RBS HB1 AC LFT KFT thyroid profile lipid profile S B12 vitamin D as calcium torch panel dengue amadi CA 125 yauna test makan taramanga lemna tawgani hari hena akopa maronda khangbining basingna phone number 9077331569 amasung 9863639282 dage khangbiba yagani hainasu khangalakli Council of Higher Secondary School Manipur ge Secretary na Thorokpa Cherola mage matugina PM USP Central Sector Scheme of for college and university student ke academic year 2025-26 ke application pisambage matam chaliba tha sige tang taramanga phobo sangdoglai loinana INO level verification tobage aroba tarik na tha sige tang kuntra amadi DNO SNO level verification tobage tarik na December ge tang tarani thoi lesangani kunmanga oigani hairi Home Affairs ki Union Ministry of State Vandi Sanjay Kumar na hanba oina none district da paikaliba chakwatharangi phibam yang sangkhre ngarang thunglakiba Sanjay Kumar na none gi longmai da thunglabada Deputy Commissioner Dr. Saret Chandra Aroju amade Superintendent of Police Namsadai Peter Pamai na taramna okay none district complex da mahangna thunglabaga Hangliba exhibition stall iyang sanbagaloinana mapamba aduge official sing amadi entrepreneur sing unaduna wari sanake loinana district asada leriba CSO singa amadi miyamge mehut singa wari sanake masige matungda malenge oina khwaidige wangba railway pier bridge so yangsanke Langmoidong Dramatic Union LDO Langmoidong ka amadi Manipur State Kala Academy Imphal ga punna khusamnaduna LDO ge hall da chatakiba Nipunipan Subaka Manipur Drama Festival 2025 ngase lanthokre LDO ge hall da JS ge October ge tang tare tagi taranipan phawba Manipur ge masangnaraba theater group taramapanna sarugya duna chatakiba festival ge mana lanthopge tharumpa aduda Dr. Toksom Radeshyam MLA Hayorok Assembly Constituency na Athoiba Mitung Dr. Yunam Radeshyam MLA Hianglam Assembly Constituency na Athoiba Yumbo Muhammad Asab Udin MLA Jiribam Assembly Constituency na Khanaba Mitung ka amasung Sunanda Toksom Secretary Manipur State Kala Academy Imphal na Tharumapu aina sarugya ke Festival asage best prediction ge Mana Yimzau Larimbe Dramatic and Cultural Union Kagempali Huidrompa Laikaina Makogi Drama Machuna Anishuba Best Production na Cultural Star Academy Langmai Ningol Petangana Aduga Omsoba Best Production na Stunt Manipur Artists Association Ima Charangpatke Watana Panke Best Director Manana Yimzau Lairambe Dramatic and Cultural Union Kagempali Huidrompa Laikai ge drama Machuge Director Sam Kishona Aduga Anisoba Best Director ge Manana Pambak Saktam Langba Lipunta Drama Ichige Director Irom Sam Kishona Amasung Omsoba Best Director ge Manana Y Sunita Memory and Arts and Culture and Center Thawalge Drama Salisi Aikoi Anina Panke Best Script Writer ge Manana Yimzau Larimbe Dramatic and Cultural Union Kagempali Huidrom Laikage Drama Machugi Aiba Mani Yumnamna Best Actor ge Manana TH Nabachandra Thongsu Nabana Best Actress ge Manana Pambak Saktam Langba Lipunge Drama Ichal Sakibi Lovely Soraisham Amasung Kodompope Dramatic Union ge Drama Nungsi Kangtabigi Sarmila Sakibi J Kalpana Anina Punna Pangmina Ke
Best Supporting ke Actor ke Manana Wangoi Dramatic Union ke Drama Hera Chandra ke Awasanapati Sakiba Longsampe Ibosawa amasung Yumsau Laidenbe Dramatic and Cultural Union Kagempali Huidrom Blaikage Drama Machugi Sanahan Sakiba Samananda Anina Panke Best Supporting Actress ke Manana Yumsau Laidenbe Dramatic and Cultural Union Kagempali Huidrom Blaikage Drama Machugi Takelei Sakibi Oinam Monalishana Best Comedian ge Manana Pambak Saktampa Langba Lipunge Drama Ichegi Giridhari Sakiba A Surjit Kumana Best Child Artist ke Manana Ima Jarangpa ke Drama Water ge Shuyai Sakibi Supriya Sapamna Best Discipline ke Manana Jagoi Nachom Sangai Kala Academy Best Makeup ke Manana Yumjau Laidenbe Dramatic and Cultural Union ke Drama Machu ke Makeup Artist K.H. Ratan Kumar Best Music ke Manana Yumjau Laidenbe Dramatic and Cultural Union ke Drama Machu ke Music Pikiba A. Robindrana Best Stage ke Manana Pambak Saktampa Langba Lipungi Iche Drama ke Stage ke 12 Star Member na Amade Nopode Culture and Foundation ge Lalon Loidabada Lalonba Drama ge Pauna Thaudam ga Punna Phangmina ke Best Costume ge Manana Ima Charangpa ke Drama Water ge ke Sanchitana Phangke Best Light ke Manana Yumsau Laidenbe Dramatic and Cultural Union ge Drama Machugi L Ratan Kumana Phangke Handak Toki by Sauna Manam Poidana Awaba Mayona Raba Tungzu Assembly Constituency ke Manung Chanba Second Nongpo Gram Pansai ke Manung the Leba Emung Chamriga Kunipan da Manipur State Rural Livelihood Mission MSRLM na Sinduna Tungzu upon Ba Cluster 11 Federation na Hos Odaka Really Mentoring and Topi Thorn Pang Tokre Ngasi Pang Tokiba Polambe Yen Topa Adu Nestle Indian Limited Amadi Bosco Net na sponsor Toduna Katrigao Bloke Manung Channa Ladyba Gongba Usekonda Kunau Awang Community Hall da Pangtoke Taramaduda Sibges Oina Saruga Kiba MSR LMG State Mission Director and Bandana IAS Nahai MSR LMG Makada Ladyba Masa Loishanka Amadi Salab Group Sinka Asina Tauriba Tabak Sinka Ase Icham Samna Group Samlaga Labanate Haibase Hadak Manipura Lisangane Kulum Doideke Torakiba Irang Amadi Isang Isauke Awa Anaka Tarakpa Aduda Mayek Sing Natale Awabanang Laba Miokeage Manakta Satuna Hatinana Awan Nungai Kangdopaka Loinana Makoi Gida Magda Angamba Mating Pangdona Lagle Mamang dake Salab Group Sinka Ase Sentunge Matangda Matenka Pangbaka Ka Oina Ubirami Adubo Handaka Awabanang Lebasinge Wakalge Awaba Kohanaba Honabada Relicam the Ladyba Agang Singe Mating Pangbakaya Asesu Singtaninga Way Maramaduna Matautab Sinkato Ministry da approach the Wagaloinana Asoba Company Singda Matenka Panganabaso Honaminese Miange Mateng Taubada Ekoi Soktabanai Honaminese Haike Taramaduda Tongso Apunba CLFK President NK Bimola Nestle India Limited K Bronze Corporate Appears ke head Surojit Mukherjee, Senior Manager Sanjay Sumont, Bosco Net ke AIDA Mata Gonmai Imphal SK SC2DC Y Ser Singh Usekon Nongpo Gram Pansayat ke Chairperson Yauna Miyogasu Sarugaki. Climate changes में अब climate changes देखो मैं हम सुना calamity होगा और सुबह मैं अब कोडल से तो ना काम जल्दी से लाते तो मैं आता ही we have to be prepared सुबह मैं आपको मैं कहता हूँ जैसे community amount अभी कमाना तो वैसे के कमाना तो कौन-सी के से सीरीज तो खाने को बताते हैं Democratic Student Alliance of Manipur Desamna Manipur ge Governor da chahi sige oina Sangai Festival pangthok pidana ba haizabagaloina festival asibo boycott tawbina bage lauriba pirep desamsu mapung phana sawakani hairi ngasi Desam Head Office ke Secretary General na Thoropa Cherola Mada Hai Sangai Festival habase Manipur da khundari ba Phurup Singh
traditional culture and festival nati masi malimda Manipur khakta phangba sangai haiba samakal asiki mingda Manipur ge art and culture mausa ge phajabasing amadi hospitality bu malimgi miam da utoktuna khangalaga state asida langkoibasing laknaba haibadi tourism saukhal handuna khunai ge senthung ge phibam phagal hanaba Manipur lengangna pangthokpa tourism festival amani Manipurda hausa khusem ge oiba kanglu ke irang mayok nariba state amani lisingani kulumdoi ge megi tangka ahum dage hauduna aikhoge miam da ko ke narco terrorist singna landarak ngase fawa langge chaiting phangduna lagli asigumba ungkhanna ringai saraksida tourism festival tawgani hairakpa tabada angakpa phawi Manipur government ke thawng ase yamna mathong huktaba amadi mathong masak khangdaba thawng ne Gaming ke thawong desamna so kam thengna yaning de maramaduna desamna so IDP sing amade kokomina handa pangthok kadariba sangai festival asibo boycott tawna nabagi lawriba phirep asi mapung phana sagona bagi warep lawre lebang miamna so festival ase sawat pigano desamna Manipur ge governor haizaning badi chahisige oina sangai festival pangthok pigano masige mahutta masida thada kadaba achouba sempham aduna lanjena rebasinge ana layeng mahimaching dambagi chana thangna bagi amade atai tangai phadana changba award apa singda season nana bagi damakta kaithok piyo hairi Sada Balabai Patel ge chamaga yankai suba mapok kunmonga mari lainana lebaksin thongbada tongan pangthok pagam kamsong district su laglepa November ge tangtareta unity randa ama pangthok lagani district asige tongan ba department kya ga khusamnaraga Sardar at the rate of 150 ga mari lainana kamsong district headquarter ge Town to hold up pangthok kadariba unity randa asida district asige lariba miamna cooperation te biduna punna saruk yamina se haina kamsong district ke DC Rangna mai rangga pitana beltaurakle second MR complex da leba kamsong DC ke office ta pangthok ke ba pawge mi phampa aduda DC rangna mai rangga pitana makataraduna hai Sada Balabai Patel ge chamage yankai suba mapok kumonga Mari Lainana India Lenga na launch tawkiba Sadar at a rate of 150 asige manung channa Lebak sind tongbada tongan by activities kaya pangtok bada natana paksanna palan thoram pangtong nare Masige manung channa kamsong district oneso district administration asige makada ladiba CEO ADC ZEO Education Department CMO DBO Health Department, Social and Welfare Department, Mera Yuva Kendra Amadi Marilainaba Department, Kudamangna Pulaga Unity Ranta Asi, Pangtokadoribane. Randa Asakatana quiz competition as a competition Amadi Yogana Sangbaso, Pangtokani Hairi, Luinana Akoibagi Pibambu, Lunana Tananaba Cleanliness Drive, Amaso, Pangtokani Amadi, Yote Singbo, Tauna Happy Bagaloinana, Drug Awareness Campaign, Amaso Pangtokani, Madamaduna, District Asige, Ladyba Miam Kudimangna, Saruka Yabu Amadi Corporation, PBU Haina, Abel Toke. Pangthok jagani ada sinu mit sida kamjong district ki praja mayam da district admission ki site ki appeal tawjari haibedi mayam na si numina sida mapungpana pungtok yana bi da makta actively cooperation tawbiraga lakpiraga si ki event si mapung phanbiu haibesi su mayam da appeal tawjari thank you Pattaya Sports Complex Pattaya City Thailand hayenga tang manga de nipan phaw pangthokadariba zet kunerdo event ke World Youth Games 2025 da sarugi yagadaba lamdam sage players sing team ngasi impal thadokre team masida apunba player manga amadi team force ama yauri hariba players sing mai pakpa oinaba zet kunedo Association of Manipur ge maike dige yapamangon pirakle Lenga ki karma chari singi oiba tongan ba demand ga mari leinana lengang na pakhompa amata piraktabage payokta Manipur Government Service Federation MCSF na nomagi oiba pendown strike ngase paksana chathakre Sangsing ki ba khongsang kha aduga mari leinana MCSF ke Vice President Laishram Sadana Hai State Government Employee Singna Tanduna lakpa demand taratarog thabakta onthopidabage mayokta Manipur Government Service Federation MCSF na State Government Employee Sing
amuba best thepagi khongjang chatraba matong ka makatana gamen ke loishan khuding makta lagliba November ge tangka marida pendant strike chatragani haina mangjong na phongdokrabasu lenga ke maikai dege karigumba pakhompa amata lagtabana maram pho eraga ngasige khongjang ase sathabane karigumba ngase sangsaliba khongjang asige matung fauba lengang na lenga ke karmachari singki phangpham thokpa singkha asage matangda wari sananaba natraga piraktrabadi makhataba khongjang sing changsinaba federation asina warep lauragani phongdokhi sathariba strike asina maram pho eraga lenga ke loishanka ayamba thabak lepkhibana miyamda asoba khudong sadaba ama mayungna hanki BBD ara sidazu akoi issue mayam se masi akoi khana jebe yadragadi akoi makha ta action kari dogdage se akoi gi federating unit mayam akoi gi keno mayam karmachari mayam tanaraga akoi makha ta khongjang sing se karmachari gi phanggon tokpa due benefits and rights ing adu phangnabi damta akoi changsin aba sem chachari Homeland Group ki unit ama oriba Homeland Security na satok sachna amade khudong te batarak pada mateng loba yaba phone number amade atai makan kya ge guide sing yauna jetfall guide book ama oriba Homeland Z guide ngase sana konungda angongpa colony da laiba casual hostel na pangthokre tharonga mari lainana Homeland Security ki director RK Bablu na phondor khibada Manipur ki maming laidaba private security agency ama oriba Homeland Security na miyam gi section da tharangda angamba mateng pangdona lagle ngasi phongleba Homeland Z guide asida lamkoiba lakpa amade lamdam asake miyamna hospital gi hotel gi cab service emergency contact helpline number na chingbasing yaugani phone number sing khak natana QR code singda scan da tawbada Google Map ki addressing so tharakani guide asna travel guide oiba khak natana hospitality safety amade adai servicing gi punna mayamda kanaba pinanaba honabane guide book ase airport lakpa mapan lamge miyamda phanganabagi mathakta lamdam asigi school college university maru aiba transport hub sing hotel tourism center singi khudangda miyamda phangalagani miyamna su agency asina pakhaliba tongan tongamba thabak singda mapungphana cooperation pbu haiki अखोन खजरी होटल वे रोपी लेबक थमी खली मफम खुदिमक्ता कोइसी याम कानारगदुबा पोसा मखनेना आइना हाइजगे अदुगा मयामसु सिगुम्बा होमलैंड सिक्योरिटी ना तौजरीबा कोइ मयाम की दमक्ता तौजरीबा पॉलिसीसु सी कानाबसे लोबियु आइना सुमाइना तमसु सरकार तोरबोंग ग्राम पंचायत 1 नंबर 6 के Torbong Bangla amasung Torbong Waikuroka Kungang ani asige PMPAY ge makada yum sananabge order thoktuna beneficiary singe Aadhar card amade bank details pikhalangna ba BDO na khangalakhiba adu pibangam khiroi amade khuna ani asige miyosing na masamasa ge mayumda changba yadriba phawbadi yumba sabikino haina ngase Manipur Press Club ta pangthokhiba paumisanga unaba amada Torbong Bangla Waikurok Victim Committee ke Secretary Loitong Bam Susana Pondokre Mana Makatana Haikibada Hokiba Sahili Singani Kulumdagi Megi Tang Ahum Dagina Ngasi Pauba Isagi Inkol Adu Uba Pangdana Ngasi Pauba Lady Masigi Sadaka Asida Gamen ke Maikidagi PMPAY ge housing ke scheme Makada Yum Sarani Yum Sananabagi Aadhar card Amade bank account ge detail 1000 biro ana BDO na harak pagidage victim committee ge maiki dege mayam pulap ke oiba me phampa ama phamlaba matungda yumda tangdu leitana sangba yadriba phawbadi document amata thaziloshi haina waremna ke haike hauze rally camp ta leiriba IDP sink asina masagi mayumda sangba yade haiba matampa aduda sarkana pifam tokpa PMPAY ge housing ke scheme natraga sarkana pirakpa adu taramna okani hauze ekhoina yumda sangbasu yadriba tanza asida yum sanana bane haiduna Aadhar card bank details o haibasi yaningde document sink asi pishu P3 aduga
पीबसु पिशिलोई सरकारना अतोबदा मियंग चंगलगा हाइरिबा तोरबुंग ग्राम पंचायत के 1 नंबर 6 के लैरिबा युम चौरांगना चनिगा कुंथ्रा मंगा रोम असिगी युम सारोंट असे अखोइना युम संगबा यारबा मतमदा सरकारना पीबियु मदु नत्रिबा फावबदे हौजे के वीडियो ना पिसलो हाइरिबा डॉक्यूमेंट संग असे पिशिमंगम लोय करिगुंबा सरकार के माइकैदगे प्रेशर कलकलगदे विक्टिम मयाम IDP सिंगना मखल मखा कया गे खोंसंग संगसलपसु याय तोरबुंग बंगला अमदे वाइखुरोक हाइबसे प्रॉपर तोरबुंग दगे किलोमीटर मरी हैना चलगा लेबा खोलने खुल असेगे कारक्ता चिंगमिगे खुल अहुम मरी हैना लै हौजे मखोइदे मपोपा कायदना फजना लैरिबने सिंगमी सिंगना माइकै मरी मकोइशनदुना लैरिबा मैते खुंटा असदा शांति ओइरे इरांग असे यासनरे हाइबा मतम अदुदा सरकारना पिरिबा खुदोंसाबा असे लौगने शांति लैरे चंगबा यारे हाइना थमद्रिबा फावबा सरकारना पिरिबा असे लौबंगम लोय हाइनसो महाना मखाताना फोंदोके पौमिसंग उनबा अदुदा सरुग्या खिबा आरके बबीताना फोंदोर खिबदा तोरबुंग बंगला अमदे वाइखुरोगा असे तोरबुंग ग्राम पंचायत के मनुंग चन्ना लैबा ओइना तारकसु प्रॉपर तोरबुंग तके खरा लामना लैबा मफमबो ओइबना हंजनबदा मफम चादबा ओइ हाइबसे सरकार के माइकैदगे अमदे अखंगा आइसिंगनसु खंगलेबने पुनमना खंगलगा लैरबा मफम असदा हौजे करमना युम अदुदा चंगलगा इंकोल अदुदा युम सागदरिबनो हाइना हंके हाउसिंग स्कीम असगे मतंगदा ममंगदा युमदा लैरिंगै मतमदा थागखिबा अदु लांजनरंगलाबा मतुंगदा स्कीम अदुगे ऑर्डर थोके मतम मदुदा स्कीम गे सैंपम पीखिदे मरमदे युम साफंपा लैतबना स्कीम असे पीबा याखिरोय हाना थिंजंखे ngasisu yum sapamba ase leitri masida matokaramne scheme ba ase pigadoribano hainaso hangke aikoina yumda hanjanba khulda changba yaraba mayamna oina yum ase sabiyo hainaso mana makhatana phongdoke सरकला गदि एकoi victim mayam leiriba IDP singje punsinaraga haiba khongjang ya changchelapsu yari aduna sarkar gi hujik lipiba Lumsarong gise ekoi torbung jibi 1 number 6 ki torbung bangla amsung torbung waikro ki tungam ani sigi di asi masi ekoi chambo ya di sarkar na masi thingbiu aina ai sarkar gi saida bil tawjari Kumbi Assembly Constituency ge yamna maru oiriba tonga tonga ba lambi sing kumbi dage wangu kumbi dage ithai chatpa lambi amade kumbi dage unga mend taraka Thanga Assembly Constituency ge Nongmai Khong Khodak Chatkhiba Lambi Singh Lenga ki mari leineba singna Lambi Singh ka asi samjindreba fawba ngasidege matam kaktana lambi thingba haukhre lambi da gari thauduna lakba miyoiga lambi thingba kangbuga khana chenebage thaudokta asopan thokre lambi thingba aduna maram pho odaka inter-village passenger service sing Nongmai Khong Khodak Ithai Kumbi amade wangudagi Imphal tanna lakpa passenger service tawba gari sing chana khidre Kumbi Kaital kana khidre dukan sing thong hangna khidre adumapo essential services sing ana ayek devakarma luhong khongdongba amade lau singubaga mari leineba singka amade school college satpasingdadi lambi thingbage khongjangka aduna konsenkide lambi thingbage khongjangka aduda sarugi yakhibi kumbi dage maira paibi wahengbampa anitana hai kumbi kendra ge maru aiba lambi sing matam sangna sembi dabana kendra asage miyamba haifamba khangdana angakpa phangna wanare nungsa saraka upful nong churagana laikhom thopana miyamda yamna khudong chadre haiduna mari lainaba singda wakat kaya thangakre adubu laingak laiba kharana nung khara chairaka makhataba thabaka paikhapirakte lambi phatabana skun chaliba angang singkha amade ana e yawrakpada yamna khudong chadre aduna lamda masage maira paibi singna mamang thage october ge tang 13 da lambi ase samsim binaba mari lainaba singta lambi ase samsim binaba matam thaduna ngarang tangka ahum phauba media da hazakrabasu tabiraktabadage ngasidage hauna miyamna lambi semdriba phauba matam kaktana lambi thingbage khongsangka ase leptana changsingkhegani masida miyamna mating pangbiyo haike
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯒꯤꯗꯤ ꯅꯨꯡ ꯈꯔ ꯊꯥꯖꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯇꯧꯔꯝꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯗꯨꯅ ꯑꯋꯥꯕ ꯍꯦꯟꯅ ꯄ꯭ꯔꯖꯥꯗ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ MLAꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯁꯨ ꯑꯃꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯁꯨ ꯂꯝꯕꯤꯁꯦ ꯁꯦꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯇꯝ ꯀꯛꯇꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞꯅꯔꯦ. Observance of the International Day of all the people, all the person, driving local and global action, our aspiration, our well-being and our rights, haiba thimda NCD cell amadi district health society Bisnumpurna Sinduna, senior citizen for society Palampantho Sangland, all is home, Koizuman, Tobul, Bisnupur district ngase pangthokre. Taramdada sip Massicamp officer Bisnupur Dr. L. Raichandra NPC DCS NCD Shell Bisnupur gi DNO Dr. S. Resma all as Honge President TM Yamana Athoba Mitunglen Sing Oina Saruyaki. Tarungi Sarukampa Oina Home Asita Ladiba Halsing Amadi Senior Citizen Singbu Lemna BP Amadi Diabetic Screening Toba Amadi Hala Chakab Tobagi Thorum Sopang Toke Loinana Madhau Taba Hidak Sing Sulem na PK. National Unity Day 2025 ke Palan Tauranga Mari Lenana National Unity Day Haiba Thimda Painting Competition Tama Bisnupur District Police ke Officer in Charge ke Supervision Makada Bisnupur Police Station Sinduna Pangthokre. Bisnupur Higher Secondary School da pangthokiba painting competition ta adu open oina class 6 tagina at faw da leiba mahiroi shingidamak pangthopani maduda punna mahiroi nipu marirom na sarugyaki competition ta loiraba matungda mahiroi ahum winner amadi mahiroi mangabuna consolation prize pinana bagidamakta khangaki. Kwaidagi tamthiba lambige thaudoka amada Telangana da nungkup thanna puba timper lorry amana TGSRTC ge bus amada thomsin bage thaudokta tha taragi anganga ama amadi nupi taramari yauna punna miyoi taramapan sire kumangana aso opan nangkre thaudoka do ngaranga yo pung taruka minute taramanga chalapa aduaida Rangaredi district ke Chabela Mandalge Manung Chanba Mircha Goda Village Manake Hyderabad Bijapur Highway the Thokibadi Police na Haikibada Lot Hena Puba Timple Lorry Aduna Gari Ama Hengana Bada Pothole Thedokpada Cyclana Thoduna Passenger Humbutani to Puduna Mayung Nabada Lakba Bus Aduda Thompson Kibane Lorry Aduna Thompson Bada Bus Adugi Mamang Thang Basarukta Thupson Batanatana Bus ke Driver Dastagiri Baba Kudakta Seki Loinana Lori Adu Thaurakpa Driver Maharashtra Dage Akas Kamle Jahi Kurparisu Seki Hairi. Northeastern Nepal ge Himalayan Chingdon da Unmapai Kintarapagi Thaudukta Foreigner Manga Amadi Nepale Ani Yauna Mutare Sere Haina 7th Summit Trek na Pundoragli. Thaudoka tu Ngaranga Yog local time da Pungka Mapantarakpa Duai da Thokibani. Rescuer singna haksang ani phangmangam kre asiba haksang manga thibagi tabak sathari thaudoga da aso pant nanglaba chingkaroi nipan rescue tawraba matung Kathmandu da treatment tawri hairi housing sanabige pau pizari Polyester College Wabakanya Sinduna DSA Kaksange Playground Chatharipa Ayekpam Pratap Singh Memorial Manipur University Inter-College AMP Football Tournament 2025 ki ngasi sanakiba Massing da Manipur University na walkover pangkrai aduga Bir Mangon College amadi Lilongka Horebi College na mai pakrai ngasi ge ahanba ground ke mass adu Nambol Sanoi College amadi Manipur University anige marakta sanagadabane adubu Nambon Sanoi College na matam chana Pilda report tauradabadage Manipur University na walkover pangkibane Tournament asige ngasi sanakiba ni suba ground ke match dana Bir Mangon College na YK College Wangsing bo panjan taruka mada maithiba piki Bir Mangon College ke panjan singdu jersey number 10 Cameron na match ke minute homda jersey number 30 Zakshan na minute Nipan amadi Yankai Mathoi jersey number 11 Bikesho na minute Nipunito jersey number 7 Javelin na minute
Taret amadi jersey number 9 Holena minute Humbudani Panda Chanki. YK College ke Panchant Aduna jersey number 10 Wana match minute Niputarukta Chanki Bani. Adugang asi sanakiba Suba ground ge Mestana Lilong Hauribi College na Resident College po Panchana Masino da Toiki. Lilong Hauribi College ke Panchando jersey number 7 Tas Ahamana mine kontrata rukjat pada Chanki Bani. All Ziribam Sport Association SAS in Sinduna Ziribam has secondary school playground da Tim Tarana Sarubia Duna Ngarang Dagi Sanaba Haukiba Ahanpa NG Brazen Singh Memorial Mini Boys under 13 Prabon Tournament 2025 King Sanakiba Match Star Yawonder Club Champanagana is in club goal of Anida Maitiba Bikre. Hayenung Tinpunga Animakai Taba Matamda Sonapo GPS Ega Young Star Club Kasanagane. Ngasigi Master Sazamalna Center Referee Jabet Amadi Theophilna Assistant Referee Ama Amadi Ani Oina match as a conduct okay. Ngasi match Asida Sanaba Hub Mamangda Yawanda Club Ki Sanaroi TS Debitna Tarit Suba Minita Goal Amatan Ki Aduga Isent Club Ki Sanaroi TS Baskar Amadi Bikari Anina 6:21 Suba Minita Goal Ani Chanduna Hapa Mamangda Isenda Club na Yawanda Club de Goal Ama Anida Mangsan Taduna Leke Hamatung Yawanda Club ke Sanaroi TS Debit Amadi Adam Adina Goal Ani Amaga Chanbangam Duna Apipa Matamda Yawanda Club na Isenda Club Goal Ahumani the Mighty Bapiki How's the Garoba the Maroi Bapao Amona Bizari Security Force ka Kutona Bada United Cooking National Army ke Kadar Dire. Home Affairs ke Union Ministry of State Bandi Sanjay Kumana None District Paikaliba Sakotharang Singyang Singkre. Ichawna maram poiduna awaba mayona kraba thongsu kendra ke imong Jambrega Kunipanda Rally Maturin Singh and Tokray. Loinana Telangana da Lori Amana Bas Amada Thompson Bagit Hodokta Mio Taramapan City. Imis Waldang Ngasig de Matang Sedaloisere Ming Tabiri Basang Bamakana Kurumsari.